JIRIBAM da MEITEI AMADI MAR PHURUP ki LUCHINGBA SINGI MARAKTA WARI Shanaduna Lamdam Asida Mahousha gi Phivam Da Hanjilaknaba Hotnarakliba Asi Thagatli JIRIBAM na KHUDAM OIDUNA LEMHOURIBA MAPHAM ATEISU Mahousha gi Phivam Da HANJILHANNABA HOTNASI HAINA National People's Party ki National Vice President YUMNAM JOYKUMAR na PHONGDORAKLI NPP Manipuri State Union ki Naurim Thongda Laiba Office ta Pangthokiba Paugi Mifam da Mahakna Wafam ase Phongdokladuna hai Manipur gi irang asigi warishin puraknaba JIRIBAM da ngarang paikhatkiba khongthang asi mak thagatingai ne CRPF ki DIG amana asumna victim oiriba PHURUP singi apunba mifam pangthokpa ngamkhiba asigomna mamangda kanagumba amatana ngamkhidaba asimakti nungaitaba fawe adubo afaba thabak asi pakhatana atopa mafum singdasu chap manaba khongthang lokhatlaga irang asigi warishin ama puraktuda lamdam asida tangdu laitaba puraknaba Hotnasi haikhe Nakalamarom ngarang relief camp talaiba singna masa-masagi yumda hanjilhalu haiduna jatkiba khongchat amada Manipur police na utkhiba thawong ado party asina akanba mawongda condemn tawe mijamda onsinduna nongmai kapchinba mahiroi singda akia khangpokhanba paumi phukibana chengba thawong sing aduna akanba sakpa yagadoribra haibasi ajawba wahangama oire thawdok sing aduda chenaba police personnel singki mathakta action lokhat phamthoi haina so mahakna makhata khe Manipuri laiba Phivam se masideda normalcy project hai tagadi participate togdesi concern oiba khoi victim sing ji de thoisi marsu victim ni meitei su victim ni laiba paite thadum adbuda le haide amronda ngasi torisi victim ngaktani victim sing sina yanaraga khoi hanei Phivam da hanjinasi haibe yanare abse masi tabda masina nungaiba paw leite ji khaktai na tabda it is a kari hani is a step in the right direction. Madula margi kamu, paiti kamu, thadu kamu. Yarum batagadi sheep. No in say the JIRIBAM the Yanabis might know. I think the Su Yanaba talks. Kari upile kamai toxic, kamai toxic. Happiness in the Adusia on Kanaraga, government site kaito wear. Adu Yam Senade, Masi, police kit, site in the government they should important about Commissioner Gumba. Or additional chief secretary ranking officer aduma boba yaw the ka oi hanikali koina warisi thatra wasu say we do not see light at the end of the tunnel ngasi bawda torisi si todi si khara mangal lakadra je u songbang da labne ba adu si step sima lawba kanse da akoina sum ujabada high is a good initiative and it's in the right direction.